Veto Power karino India Veto Power country oigadra ngasi gi video asida Veto Power karino masigi power se karam ne use to bagi amasung hauji ki matam da karam country da Veto Power lai hai basi ki matang da khara khajik thamjage Veto Power khangba ki damak hau khrabai itihas ki lamai hang ta yaroi Veto Power hana da gi lairak le khudam maina Roman Empire gi matam da makoi gi sarkar gi oiba mi khara special mi khara khangat laga tharami makoi de yamna chawba power leirammi sarkar na karigu decision ama lauba tarabadi hairiba powerful oiba missing asida hangi makoi gi ayaba lawi makoi ni yarabadi decision ado okay oi natrabadi oiti mato asumna ngasi gi Veto Power asisuni prithvi sida country mayam amani country kharagi makutta hairiba power se thamjin bagi wani makoi se taseng powerful country ngaktani Veto haiba wahi ase Latin wahi ni masigi arthani ai ayaba pidi haibani UNSC gi manungda 15 country member ni amasung masigi manungda amuk country mangana permanent member ni aduga country tara amana permanent member natti UNSC haibadi United Nations Security Council haibani Council asigi manungda permanent member oiba country manga adudi China, France, Russia, Britain amasung United States of America ni mangda haije khibagum Veto Power paiba country amage role ase yamna chawi yamna ngami mokoi ase sarkar amagi decision pu makoina thingba thatpa ngami laibak manga asina United Nations ki decision natraga order amabu thatpa ngami function oihandaba ngami khudam oina example ama pijage Mumbai attack ta haukibo Mumbai attack ta Mr X kauba ama Pakistan gini natraga any country amagi oire amasung mahakne attack adugi mastermind oiramle laurasi karigumba India na haire Mr X ase global terrorist amo ina declare to biu masi haiba matamda Veto Power pairaba country ataini yare adubu China ni yadre adu erabadi Mr X ase global terrorist ni haiba yate mataw sumna Veto Power laiba country amana Veto Power season narak labadasu Veto Power laiba atopa country amana oppose to rabadi madu chatna bayati aduga karigumba decision amada Veto Power 3 times used to krabadi madugi decision ado thingjili haujik amuk khanglasi karigumba country amana Veto Power loaning labadi matau karam na lobi yagadage kari criteria lai country amana Veto Power pami piu hairaka hekta phangani haiba leite masigi damak mathau taba shart khara lai madu fulfill oiba tagani adu erabadi Veto Power phangba yagani khudam oina number 1 da Veto Power lauge haiba country ado capital marangkaiba ina khunbago loinana samajiki hiram dasu phajaba ing tappa country ama oiba tai it means GDP yamna hanthaba country aduna Veto Power lauba yaroi Anisubada UNSC United Nations Security Council gi manungda country mangadi permanent member ni makhoi manga asina yaba tai plus non permanent member laibak tara adudagi saruk ahum thokpagi saruk anina yaba tai means tara asidagi taruk na natraga taret na yaraba loina na permanent manga laibak asisu yaraba adu arba tanjada country ado anoba Veto Power pi bayai India ki case ta hairagati country atayasina Veto Power pi bade yarabani adubu China khakna permission pi daba maramna India Veto Power phangba ngamdri China na okay haiba numit aduda India su Veto Power pairba laibak oigani haujik phawbada karamba country na Veto Power kayara khana use tawkhre amasung karamba country na ahan ba oina Veto Power karamba tanjada use tawki masisu khangjinsi 1920 da League of Nations sem khrabagi tungda Veto Power se haurakibani exist oirakibani matamaduda League of Nations da yawba country punumakta Veto Power leirami permanent natraga non permanent country khuding makta 1964 ki 16th February da Soviet Union kaidringai matamda haibadi USSR na ahan boina Veto Power use tawki haujik phawbada Russia na Veto Power chamaga nipu mathoirak use tawkhre
Second, the United Nations of America na veto power ase marfu humdoirak use tawkre. 17 March 1970 da USA na ahan ba oina veto power use tawki. Ahom subada Britain na veto power ase kunthani thoi time use tawkre. Mari subada France na veto power 18 times use tawkre. Aduga China na hojik phawada veto power tara mangarak use tawthokre. Masini veto power ki matangda samlappa information masigi video se exam experience ki oina kana gani khalli masibu save tawdura thabiyo. So thanks for watching.